Punapu Kurumjari, Marang Jiribam Todokta Kuki Militant Taramatoi, Hatkhiba Matangdo, Adugi, Kamina Tokibano, Masida, CRPF Kamaina, Koido, neutralized Tokibano, Habi Matang the Minasi. Luna, Hoziki, latest update Kariki have to come in. Police control of the Gi Tadorokiba, press note Kimatungina de Siriba Militant Singadu, Muitaran and Hairi, Luna, Hariba Militant Singadu Dagi, Afava Makalgi, Toan Bakusukulai, sophisticated weapons, Kayamasu, Fangbangam Crane Hairi, Aduga Hariba details sing a say Tongan ba social media platform di Tongan ba news platform sing dagi lakhotchaba details sing Hariba Kuki insurgent or militant sing sina arangi attack chathana bagi plan si kamaina tawkibo no haibadu yings hanbada matik chaba khulai sing pairaba masing yamlaba Kuki militant sing hanbada moina thungisi river bank side barak longi side da map sida uribasi arang todok thokiba mafum dagi map ni turen torban sida mokoi je hanbada thunge famdu dagi auto rickshaw dagi atai gari khara tawraga mokoi je si uriba sigi lambi je si for la si for la matungda mokoi gi target sina kaino da Borobekra police station sida target tawbani sida uribasi police station ni ko matang sida panmaya basi Jiribam district ki oina police station ani ni leribasi hanbada Jiribam police station aibam lere ani shubada Borobekra police station aibama Borobekra haiba police station sida hoji CRPF dagi AR oina state post kya sule sida sunatana relief camp amasu hangna leribasi station haiba police station sida attack tawraga sidagi weapons khuchukulai sing loot tawbasi ni mokoi target se hamada police station ki entry gate santri targa lay yom famsida attack torame adagi mokoi se 500-600 meter maningom da handokre jakudor karong hai yom famasida ni Kuki militant sing jina nungoi pair laga phone na dukan paring lay sing mai tha ba horok pani hairi hanada security forcing jina yenga kemta haidna lerame hairi adui matung dagi mokoi na sigi manak nakpad leiba yum sing se map to riba sigi jaga sing se simo mai tha ba horok pani hairi sidagi security force marwena CRPF singa mukna rakpadagi ni ngarangi tawdo du thokhibedo screen da uriba sigi area sida CRPF ki bunker ani or outpost amasu leiri CRPF sida leire CRPF na leiri kem sina si da uriba si jaga sine ko makoina tawduna ba khamba thawai usitaba yadaba tawena hai sigi matung dagi CRPF ka khara moje mukna ba khotpa tawamaga Kuki militant sing aduna CRPF sing adui matakta attack chathaba horokibani hairi loina na makoi mafum adutigi na thoktuna chen kinaba sona ki hairi asumna makoina phone fair torokpajida CRPF personnel ama soe adu solokpadagi CRPF na hallaga mu moje sorokpadagi retaliate tawba kapa hubani hairi asumna akan mamongda nakanani gi marakta minute 40 to 45 long kapna ki hairi masigi matung security forces sing aduna situation asi control toro matungda makoina hairiba jaga aduda thihumbagi thabak jathabada hairiba dead body sing adu sida uriba jaga sida taramani hairi si matangda Manipur police control umdagi thorakiba press note amada mu kari hai habadu yingsi makoi sida hai se 2024 gi November 11 da charang ding pung ahum lom tabada CRPF ki post leidiba jaga sina Jakurador amadi Borobekra police station gi manakta leiba CRPF ki post amada militant sing sina attack tore security forces na su yam strongly retaliate tawki halaga kapki haibe attack aduda CRPF ki constable mamingna Sanjeev Kumar maje bullet injury nomaina pan badagi soki oina ma pugudakta evacuate tawduna Silchar medical college ta pukhatki treatment gi damakta CRPF na su akan mamong da retaliate tawki civil police ka loina na charangna 40 to 45 minutes from heavy exchange fire tawnaki nakalani gi marakta kan mamong da kamna ki situation do under control thamangam ki after 40-45 ki matungda kamna balor matungda area du da thi humba taw matamda militant group ki asiba hakchang tara phangmangam ki hari na makoi dagi masing yamlaba khusu khulai ki amasu phagat ki khulai sing adudi AK ahum ama SLR mari ma insas ani ma RPG ama lenana shotgun ama helmet adigi magazine na chingba kya amasu phangkre lenana masi matangda investigation tawna bi damakta criminal case amasu register tawkre na hari lenana operation amasu chathaki Jakurador amadi Borobekra police station gi manang nakpa jaga singda Jiribam district tagi hariba militant sing asibu flush out takthokina bagi damakta lenana makha tarakpada yamna nungai taw paw mana ngarang mang khia na tobo mioi tara adui manungda nupa ani madi sina pangkre hari aduga ani mana rescue to bangam kre hari aduga nupi taruk masida angang macha tha nipan ge masu yauri koi sing adugi details screen da leire makoi sing adudi Kuki singna pharaga pukre habagi paw leiri loinana makoi hinglibra natragana sikraba habadugi chapchaba pawdi khangmangamdri loinana henba security force Borobekra yorokre masi Borobekra under control la thamgani hari da uriba picture sing asini reinforcement lakpagi mamini loinana Kuki student organization general headquarters na thorpa notice amada CRPF personnel sing makoi gi camp tagi mapan thokpa yaroi haina athing ma thamkre kaigu makoi wafam asi indaduna thorpa taragadi madada thokpa phapata daita masana pugadawni hairi mi gi action je kyam thugi yong satroy gera amo gera organization jing je
ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ CSOꯁꯤꯡꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯗ Kuki militantsꯤꯡꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡꯗ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯔꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ Kuki militantsꯤꯡꯅ ꯐꯣꯡꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯝꯂꯒ ꯃꯣꯔꯕꯨꯡꯗ ꯅꯥꯀꯜ ꯑꯍꯨꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯂꯦꯇꯦꯁ ꯄꯥꯎ ꯑꯃꯅ ꯇꯝꯄꯥꯛꯀꯤ ꯑꯣꯏꯕ ꯂꯨꯞ 39ꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯄꯨꯡ 12ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯍꯟꯖꯔꯛꯀꯦ